Thoubal District ke Moijing Khongokta Leiba Dukan Ahum Amadi Godown among Meina Tumna Chakhre Laibak thiba thaudok ase haukiba ahing nongjai matung minute kuntra rom chatpada thokibani thaudok aduda Meina Tumna Chakhre dukan sing ado pharmacy mobile repairing center amadi grocery wholesale dukan tawbani Dukan Ahum adu machin manau ahum gini haire thaudok aduna maram oiraga masing yamlaba potche kaya amang ata thokre mai adu karidagi hawrakibano haiba chapchana kangrabaso electric short circuit tagi thokpo oirangani haine chingnade Meina Tumna Chakhre grocery wholesale ke dukan adugi mapo Muhammad Yunas na hai ngarang ahing khanghaudana dukan sing adu Meina chakhalaki bane matau karamna amade kadai dagi hawraktuna mai adu chaklakpano haiba khangdrabaso electric short circuit thokpadagi hawrakpo oirangani haina panade Manipur Fire Service ke timna thaudok thofom aduda matam chana yorakpana maram oiraga ka hena amang ata tholamgadabadagi kanba ngamobani Laibak thiba thaudok asigi matangda mari leinabasingna bideng changbiu hainaso maang makha tana phongdorakle